Assalamu alaikum everyone. Mayam da yo phone khara thamjage. Ngarang ina khigi ojabi joina kaigumba magi video sing chu dum tare ko mayam na dui matung da magi da post comment ama irak padu da aina magi do aina ri tawjei tawisi kai dino kan da atai su gi nate ko mai tei chilin naw sing na ko mi tei mi sen gi yaw bi rakan ha do ko yaw jade yaw zeroi aduda mai tei pangal amadi mai tei ani hana na ba chilamba haiba podam yawdo madu nungai tabagi aina supplement cham tawbani ko comment da phatabi ba singdo madu thau ya na te aduni asine ji thau oyeba thau means ekoi mai tei pangal pala nena ojabino bijoina palaiba duda mai tei pangal hana na ba silamba ai kana no haibsi masi khangda yaroiba masi mai tei amadi pangal ani se yumlon kairo na ragle ba sakcha thokma na language ekoi si manipuri language natana tai language am folai taba jati phuruk ani neba malemda masoi ta khrabam famdasu mai tei amadi pangal je yumlon na raga bangladesh oisanu tripura oisanu assam oisanu sumaina leiraba manipur da su maina leiriba yam nungsina na leiriba amadi I mari pulle hainaribi selibai ni hainaribi ningon machani hainariba amadi manipur sida su asu asa wana ke ada khoi khangminaraga any manipur lebak si lebak pada su khoi gi contribution yauriba adugumba communities amani pangalsi aduga meitei chilinaw singna su ai khoi si ma selam mani amadi akhoi bu nungsi bidana khoi bu ngasi fawda manipur laimai sida freedom of religious aduga any thabuk thorom da ngasi fo thinjan bidada sena bidana meitei chilinaw big brother gi meitei origin Bete aseng ba hybrid sing nataba sing sing ngasi po ngakpi sen biraga leire laiba lamdam neba sida ekoi ani si hat na nabagi silli hat na naba ekoi da divert to na pot ama na si phongdurok pasa masidi ekoi react to ba ngam deba masidi tarai na lobi yaroi laingak na manipur government na athubada masi kanano official oiba notice thopiraga makoi loge ba chapcha ba action la kan ba loga dabani masi da ekoi silent oiba ngam akoi metei pangangi kai yaura abnena metei chilnaw singilang na bangang na ba khana ba madu ko yauksan de nong yaw su yauroi noin hari de su memram mamada eza manipuri amoina pangangi suda ngang na ba du bo hujikti manipur si kana gumbang bi hekai daw matam dan pangan yaura kanu kana gumbang bi da du yaura kanu sumain taw na ba myam yawi ko aduna ko su madu gi awai khum da taw na ningdre aduga meitei pangalam di meitei ani hana na ba honara mi mise masidi su khang na tokpe yaroi je meitei amadi meitei pangal praja all irecha ikoi myam pumna manga masigi damakda sumba puthok bada hon mateng pang bi yobo pangsan jeba masi lemna to aga di khoi hayeng phoba ai khoi sikre khalo tungi generation singda youth singda masi khoi sigi virus sina dum na araga le horane ba Meitei ga pangal ga ani si kaina ba yaroi tatna ba yaroi ba adu tatna nangai gi khenglan khengta na ba silami ba sa si kana no haiba sidi masi chapchana khangda bi yaroi lengak na hujuji state lengak na amadi BJP government amasi kana no haiba se puthokpiyo pabung bijoin hai si lalagna lalbagi kai de so adum thambiyo ba khoi su chingna badi me am lei ba ngalak meite pangan phure ngalak leite meitei khanare adu tawre asi tawre na ringalak leite kamulen feeling khoi me pangan jingjida meam thin ngangbi ba bangladeshi ni adu ni sinin meam ngangbi ba sumba meam je khoju singna badi meam leikhe ba adugum mi sing dun oiram gani na singnei ba adu official oiba kanano haiba se fazana highly intelligent sing na thigat phiraga monitor tawbiraga hoidu praja meam da khangan biyo natragadi khoi tung da su thokhaning da ba thodok sing sikhiba thawai sing asumba se dum mahangane innocent people ke agi Tani ko mea, ado kami enda lana khali singdo ai haipa sabagi sunate is a social activism moina social samaj ki CSO amagi leader moina leirobagi madu nungai tabagi ai communities da ha amadi maitei sininaw nungsiba amadi ai pangal communities bu nungsi jabagi ani du khana na ba sin sigi lalong silam me haibasi kana no haibasi masi khangning bagi aina madu thaijabani warau biroi ko mea. Thank you everyone.